World Hepatitis Day thoronggi mangoinana hepatitis 3 oiba lamdam amo ohelesi haina paujal puba motorcycle rally ama lamthakre hayengdege Jennings da hepatitis lemna lainga dori hepatitis B amadi C gi maramda mamutana khangdaba amadi section dabana B amadi C nabagi chang wangkhalapani haina Education Minister TH Radheshyamna phongdokre Mahiroi Bebishana Laikhidraba matung Standard Robert Higher Secondary School gi boarding da leramba Mahiroi singi potsai sing mama mapa sing da boarding da gi lokthokna kre Imphal Jiri lambi paringi mafong kaya da chingning khairakona maram oiraga lambi phawna khidre gari kya lambi da panduna leiri Integrity Protection Day ningsing thorom pangthokre lamdam asi da thokliba thogdok kya gi waroshin leingakna nathayuna leiba si laibak thibani haina akomlup kanglaipa ki President in charge Sanjit Sorai samna phongdokre Court na turel dagi nung lengoi loba thingkibagi mayok tanga sisu tungan mafam sing da driver amadi sinmishingna wakat mifam sathari Bharat Riva University singi manungda Central Agricultural University Imphal ase All India gi ranking da wangkana mafam kanba ngamlagani haibagi thajaba leire masimak oza mahiroi amadi mama mapa singi hona jamanani haina Central Agricultural University gi Vice Chancellor Dr. M Premjit na phongdokre Lamdam asida nupi angangi mayokta satharakliba miyot minai haiba hiramda nongmagi oiba khana nainaba mifam amang ase Manipur Press Club da pangthokre Manipur gi tanglaba narrative art form ama oiriba Manipuri wari libagi numit ini chuna chathagadaba symposium amang ase Jawaharlal Nehru Manipur Dance Academy gi Priyo Gopal Sana Auditorium da hongdokre Manipur gi Governor Dr. Nazma Heptulana Manipur Legislative Assembly gi tare suba session prologue tokre Hiram asiga mari lenana Manipur Legislative Assembly gi Secretary na Cherolama thokre Hokiba sayolda Meghalaya gi Southwest Garo Hills District Police dagi AK rifle ama laklaga chen kibadagi thiba khangdana leirakiba mimanadraba mi adu ngarang police na fagat pangamkre nongmaidi phangba ngamdre Yamna ngakpa thongdok ama oina luhongba kuidriba matai manau ani yauna imung amagi mi ahum ngarang numidang pung 8:45 taba matamda Delhi gi IIT campus manakta leiba flat ta thoriyalga siduna leiramle Jammu amadi Kashmir gi Sofian district ta security force ka kulai paiba Jaish Muhammad ki kangbu amaga khuthokna bada miyoi ni sikre laikhidraba miyoi ani adugi manungda amadi Jaish Muhammad ki commander oiba Pakistan macha Muna Lahori yauri Pakistan ki Prime Minister Imran Khan na United States ki President Donald Trump ko unaram laba matung United States na Pakistan ge F-16 fighter jet sing support tawnaba $1 million chamaga kun mangage masak mathum yona ba ayaba pirakre